ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯃꯃꯤꯡꯁꯤꯡꯗꯨ ꯌꯥꯎꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯌꯦꯡꯕꯤꯌꯨ꯫ ꯏꯝꯐꯥꯜ ꯃꯥꯔꯆ 27 ꯇꯔꯦꯠꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇ ꯚꯣꯠ ꯊꯥꯗꯅꯒꯗꯧꯔꯤꯕ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯤꯔꯦꯞꯆꯦ ꯄꯤꯁꯜꯂꯛꯈꯤꯕ ꯃꯤꯔꯦꯞ 13ꯃꯛ ꯉꯁꯤ ꯁ꯭ꯀ꯭ꯔꯨꯇꯤꯅꯤꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ RO ꯑꯣꯏꯔꯤꯕ DC ꯏꯝꯐꯥꯜ ꯋꯦꯁ N ꯄ꯭ꯔꯕꯤꯟꯒꯤ ꯑꯣꯐꯤꯁ ꯆꯦꯝꯕꯔꯗ ꯉꯁꯤ ꯁ꯭ꯀ꯭ꯔꯨꯇꯤꯅꯤ ꯆꯠꯊꯕꯗ ꯃꯤꯔꯦꯞ ꯑꯣꯏꯅꯕꯒꯤꯗꯃꯛ ꯃꯤꯔꯦꯞꯆꯦ ꯄꯤꯁꯜꯂꯛꯈꯤꯕ ꯃꯤꯔꯦꯞ 13ꯃꯛ ꯑꯌꯥꯕ ꯄꯤꯈꯤ꯫ ꯁ꯭ꯀ꯭ꯔꯨꯇꯤꯅꯤꯗ ꯌꯥꯈ꯭ꯔꯕꯁꯤꯡ ꯑꯗꯨꯗꯤ BJPꯒꯤ ꯃꯤꯔꯦꯞ Dr. R.K. Ranjan, INCꯒꯤ ꯃꯤꯔꯦꯞ O. Nabakishore, CPIꯒꯤ ꯃꯤꯔꯦꯞ Dr. M. Nara, RJSPꯒꯤ ꯃꯤꯔꯦꯞ Senjam Nandeshwar, Manipur Democratic People Frontꯀꯤ ꯃꯤꯔꯦꯞ G. Tonsna, NIEDPꯒꯤ ꯃꯤꯔꯦꯞ R.K. Anand, Independent ꯃꯤꯔꯦꯞ R.K. Somendro Kaiku, M. Totomsana, W. Povitra, M.D. Ilyas Khan ꯑꯃꯗꯤ MPPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅꯥꯝ Jogindrone꯫ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯤꯔꯦꯞꯆꯦ ꯂꯧꯊꯣꯛꯄꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯊꯥ ꯑꯁꯤꯒꯤ 18ꯅꯤ꯫ ꯑꯦꯄ꯭ꯔꯤꯜ 19ꯗ ꯚꯣꯠ ꯊꯥꯗꯅꯒꯅꯤ꯫ ꯆꯍꯤꯁꯤꯒꯤ ꯃꯦ 16ꯗ ꯚꯣꯠ ꯃꯁꯤꯡ ꯊꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯂꯣꯏꯔꯦ꯫